खुरुमजरे ISTV पाउमियंग ताबिरबसिंग तराम नोक्चरे उजबरे पाउ KRF na sinmi ani hat khiba amade maheroi amabu tamthina purakpabu yaringdaba phongdokduna JSC na kaukhiba pung kunmari gi banna mahusa gi punsida akaiba pikre haujima pung eba pau Kuki Revolutionary Front na handak ta sinmi ani hat khiba amade maheroi amabu tamthina purakpabu yaringdaba phongdokduna JSC amade miyam ga loina na kaukhiba pung kunmari gi banna mahusa gi punsida akaiba pikre Banasina maram oiduna Imphal gi Khwairaman Bazar da Kaithel kabagi chang nemki dukan sing ayamba thonglo nakhi interstate bus service amade passenger puba gari sing senbagi chang nemki school college sing da mairoi sing kanakhide office kabagi chang nemki hauju fawbagi oina de pamdaba thodok thopagi paw leitri adubu lambi sorokta ban sogatpa signa mai thaba amade uwa pasinbagi thabakti sathaki police na akanba section thorang lokhatuna pamdaba thodok thoktanaba mikup nahum singna leide Thasigi tarani thoida sinmi ani hat khiba made maheroi amabuna thina phuraga thadora khiba thawongbo yaningdaba phongdoktuna miyamna khongjang sangsinbada miye ama sikhiba amadi asopan thogan khiba thawdoga se kandem tawi haina lok sabha gi MP thangso baite na haikre ngasi langol da leiba MP gi yumda pawmi singa unabada mahakna makhatana thokhiba thawdok singa se yamna pamdaba thawdok singi masi amuk hana thogandanaba punna khonamina se haike masi khitang kupna jengdaga Masida Yamna Chungsindaba Government Amadi appropriate outreach Dongan Tuganba Ekoi journalists Natraga Ekoi society Yamna Maru Oiba Ekoi organization civil organization Mayam Nevenina Moida Dugumba Amicable solution for Pahona Ganda Ekoina Mayam Namatim PC Adana Masina issue Moraga state Kioina Tangta deba government situation thokpasi thohandanaba mayamda appeal tawni Manipur gi hauzik oirakli ba phiba masiga mari leinana ngarang more da leiri ba tongan ba kanup singi luchingba sing yawba apunba mifama ma pangthokre mifama duna more da leiri ba kanup khudingma ki miyoi sing nungsi sanana amata oina mahusagum laiminana ba khananaina ke laibak thiba thodok ta miyoi ani leikidaba amade amana tamthina purakhiba thodok adubu mifamna kandem tawke International Border Town of Oina, Rashi Moeda, the Bakumti Madam, Mini India Poko, Lucy Town and Living Life, Moeda kind of program they did. About over during the time of the Lamin Bondi, Tatning Mondi, free and Bayani, I say, KRF ki thawong asibu yaningdaba phongdoktuna hawbam marak lorembam leikai amadi Kwakaithel konjeng leikai da tongan na wakani fam chathake Kwakaithel konjeng leikai da sathakiba wakani fam aduda leikai dugi ahalaman amade maira paibigi miyo kyana sarugya ke hawbam marak lorembam leikai da sathakiba wakani fam aduda su leikai adugi miyo kyana sarugya ke wakani fam aduda micham hatpa yaningde mairoi phoba yaningde haiba play card kaya sijinake sarugya kibi nupi amana government na thodok sida chenari basing chap chaba dandi pibiu phongdoke hauji ekhoina pambadi ekhoise sumaina ihause ama natre ama thodok se problem ama gi mathang da ama mathang tholakpa je ekhoina hauji pambadi ekhoi gi organization myam ama leiri ekhoi gi sarkar su yauraga ekhoina pambadi ekhoi gi lalhoba sing gi chinau sing oraga su ekhoi se pulap thokminaraga karino haibaduma puthoaga table loina ekhoina waroi silama pulapdo ekhoi pam Board of Secondary Education Manipur Loba Class 10 की परीक्षा दा मार्क चमंगा की मनुंगदा चामरी हुमुद्रा मंगा फंगदुना मकोक ओइरक्लबा मयंग इम्फाल दा लेबा खुमन महिकोन की महिरोई मेलोडी खोइरोमना मखा ताना मेडिकल लाइन दा चटप पामले मार्क मयंग इम्फाल थाना मनिंग लेकाई दगी KS फुलेंड्रो अमदे रंजना देवी की मचानुपीने महागना महिरोई सिंगना मसा मसागी हैजनबा लाइक तंबगी महुत्ता ट्यूशन की फैशन रोम दा संगसिलकपा से लाइबक थिबो ओइगनी फोंदोकले Fashion oina nuamde numtabok tuition da tawle bje sidi pamjade do anga ngode de ju tuition je class 5 6 sada da maths ki tarok pada hena te subject amuk tawjarte class 10 da katang jun adai dagi coaching center BYS da yawe duga individual go na science ki ga english ki ga yawe oja ani da chatle ade hena ti ado paikha maya da oja mani da maths ki dagi english ki additional English ki haitar adu oja jing jida numit mangani taruk ni saina ta tanazare
ट्यूशन जी आई तसेंग ट्यूशन की फैशन जी सेकेंड पोजीशन ताखिबी महिरोई अनिगी मनुंगदा अमा ओइरिबी लिटिल फ्लावर स्कूल के सगोलबल खनाम लेक्तगी टूरिज्म संजिनाना अपुनबा मार्क समंगागी मनुंगदा चामरी हुमुद्रा मरी फंखे मार्क टूरिज्म संतोष अमदे फजबी देवी की मचानुपीने ट्यूशन निंगथीना तौरगदे सरकार के स्कूल दा तमलबसु पोजीशन लौबा ngamgani हाइबगा लोइनना डॉक्टर ओइदुना असोन अना सिंगे सेवा तौनिंगबगी अपांबा फोंदुकले अमरमदा सेकेंड पोजीशन ताखिबा लाइकिंग मखा लेकाइदगी डॉन बॉस्को स्कूल इम्फाल की महिरोई गुरुमयुम गोपाल कृष्ण शर्मा गोजेंद्रो अमदे गुरुमयुम ओंगबे अजितागी मचानुपाने हदक सेकेंड पोजीशन दा माई पालकपा असिदा मतेंग पांगबिरकपा पुनमकपु थागतपा फोंदोरखे फंगपा असिदा हाना आइगी ईश्वर ताइबंग मपु सेंबिरिबा ईश्वरबु खुरुमजरी अमदि इमा इपा आइबु ताकपि तंबिरिबा ओजा गुरु पुनमकपु अहांगना नुरुना थागतजब फोंजोकजरी अमदि अहम सुबह पोजीशन ताखिबी लांगोल हाउसिंग कॉम्प्लेक्स द लेडीबी निर्मला बास स्कूल की महिरोई विक्टोरिया ngangbamna मा की पुंसीदा सिविल सर्विस दा थबक तौबगी अपाबा फोंदोरक्ले मा ngangbam बोनोबीर अमदे किरण मलागी मचानुपीने अपुनवा मार्क समंगागी मनुंगदा ब्रेक मतुंग में मुतराम नोक्चरे नरेंद्र मोदी ने लुचिंगबा एनडीए सरकार सिना हंदक पुथोखिबा लैंड एक्विजिशन बिल बु यानिंगदब फोंदोक्तुना ngarang भारत के मफम अतैदा बिल असिगी मायोक्ता खोंजंग संगसिनबगुम मणिपुर दसु सीपीआई मणिपुर स्टेट काउंसिल न सिंधुना मियामगी ओइबा खोंचत अमजत ख्रे बीटी रोड लैबा इरावत वावनदगे खोंचत अदु पैलेस कंपाउंड लैबा इबोयाइमा सुमांग लीला संगलेन फावपसत के खोंचत अदुदा सीपीआई मणिपुर स्टेट के सेक्रेटरी डॉक्टर एम नरा हानगी मिनिस्टर कामरेड एम मंगे कामरेड एल थोइरेन कामरेड एल सोटिन कुमार यावना तोंगान तोंगान बा सीपीआई गी लैरिबा लुप सिंगी लुचिंग सिंगसु सरुग्या के खोंचत अदुना इबुयाइमा सुमांग लीला संगलेन दा थुंगलबा मतुंगदा मफम अदुदा मियामगी ओइबा मिफम अमा पांगथोके डॉक्टर एम नरना फोंदोखिबदा मणिपुर दा हौजेक भारत सरकार ना थादरिबा स्कीम सिंगे चपचाबा कानबा फंगबंगमद्रे मणिपुर मियामना अपस्पा लौथो हाइना दाबी तौरिंगैदा नरेंद्र मोदी की सरकार असिना हेना थौना हापचिनबगुम तौरे हाइना पेंदबा फोंदोखे हंदक पांथोकदोरिबा एडीसी मिखलदा चांदेल डिस्ट्रिक्ट की मनुंग चना लैबा खेंगजोय ब्लॉक की मोंगतुकता लैबा तरुक सुबा दोगरा की सीओना बीजेपी की मिरेपता सौगपियो हाइबदा यादबा अमसुंग थासगी तांग मापनदा केएनएलएफ की कादर अनिगा सेहौ खुलगे खुंजागा लंबीदा इसम चमना खना चैनबा तौखिबगे खुदोंगचाबा लौरगा तरुक सुबा दोगरा की सीओना यूकेएलएफ का मानरगा तांथोरकपनी हाइना केएनएलएफ की केएमसी ओलांगदेंगाना ngarang टेक्नोपल सब डिवीजन के हेंगलेपता लैबा पीआरए की केमता पांगथोकपा पावगी मिफम अमदा फोंदोक्रे केएनएलएफ की नुपी सिंगना फोंदोखिबदा मफम दुदगी सेमोन खुंजा सिंगना युम थादोक्तुना चनखिबदु केएनएलएफ लेत्रगदी लैरोय हाइदुना चनबनी हाइके एखोय की खुन तफमबा केएनएलएफ खोइसे चत्री फाउस एखोय सु चल्लोय मोयगी लेफम ताइ खोय सु तुम लेगनी मोयगा जु के खोयगा डोगरा खोइसे मानरगा सिमोयगी मी से तान थोकबनी अतु एखोय मोय सिरबसु सिगनी हिंगरबसु हिंगनी मोय चत्री फाउते एखोय सु जुम तहनलोय केएनएलएफ की सीओ नामखा तारादुना मखोगी कादर अनि यु ngauraga सेहौगी थबक सुबा मियोय अनिगा खना चैनब थोके मदुदा सेहौगी खुंजा सिंगना इरांग हौरखे वाथोवसिगी मतंगदा सेहौ खुंजा सिंगा कस्टमरी लोगी मचुंग इना यासिनबा पुरकनबा खुंजा सिंगा उनहनबियु हाइबदा सीओ संजीव मदान याखिदे माना मखाताना एडीसी इलेक्शन दा बीजेपी की मिरेपता सौगतपदा याखिदबा अमसुंग केम असि यूकेएलएफ अमसुंग दोगाना पामबदगिनी हाइखे 6 डोगरा की सीओना अखोयदा लागा हंदगी इलेक्शन सिदा बीजेपी की चांस पिरो हारमे अदुना अखोयना अखोय इलेक्शन पॉलिसी दा करिसु लेते इलेक्शन का मरी लेनबसु लेते अदु अखोयना पामदि बसी एरिया सिंदा इलेक्शन लेतबा कुइरमनिना सि कुइरे सिलेक्शन नता लेरमनिना हंदगी सिदि अखोयना पामसि इलेक्शन लेहनसे हाइना खल्ली हाइबा कानसिदा
moina adum chakre misunderstanding khara le ne adu hona adu maram moina adui mate gi maram su mamang na ko ekhoi kem si ta thong nai moina hot na bane ba moi dogra singa ikai ka haisra UKLF sing punara ko villagers of Siao sing du moina instrument oina moi tu so na season na ga ko adu gi ming du lo ga ekhoi si tan thok ne ba adu gi MSD order ka iso leite kai ba ekhoi gi tan thok na ba gi order kam phos lak tan amarom da Chalep khunda lairiba khunja singna phongdorakpada mafam asida lairiba kem ahum hongdokhinaba hairingaida makhatana amu KNLF thamjinba asiyaningde khunasi pothok marang kaidaba khun oibana awaba kaya mayoknare maramduna kem ahum asi nimit mangani gi manungda hongdokpiu natrabadi khunja sing khun thadoktuna chatlagani haike aduga uji si asida kem ahum leba phau se wa khrabda uji kem ama lagane se akoi ngamjade aduga asi no hoina amuk thamganarabdi akoi khun anji se akoi hongthogani khoi se hanagi phau pasi khangba ngamdare chaningai thangningai su yamna wa khare ai khoi phau pasu hingba ngamdare aduna jaga se jinga oibani na lamsu pi e chaningai thangningai thifam su leitare ising su tange yang wana lele khoi phau pasi su wana lienbagi mathakta arumbagi mathakta amu arumba hapjin biraganu yaragadi masi amu khudakta lawthok pina ba appeal tawbane sarkar ga su tongnariba Kuki National Liberation Front KNLF ki Simon Kempu Central amadi State Government ki yathang pirakpa natraga khangalakpa amata leitana taruk suba dogra regiment na namduna ki halaga mafam hongdokhanba amadi kem adubu thugaiduna amangata thokanbagi thodokpu lobasina hakchinna lawi haina General Secretary Lanmoi Haukipna Paumisingda phongdokre Chalep Harmon Kem tat leiriba Pakan Revolutionary Army gi designated camp ta Paumi Singa Unaba aduda Manipur Sarkar na lup asigi leifam ningthina Sindrabadi Sugi Sana Kangon Thugairagani haike KNLF will take a unilateral decision whether to go with SU or to break away from SU. And so far we have been facing a lot of grievances here at Chalep, and not only the cadres, also the villagers who have followed KNLF, who have stick with KNLF, and who are ready to die for KNLF. So it is our earnest appeal to the state government to kindly intervene in the issue and take necessary action so that the situation in Chandil district may come to a very peaceful condition. Amarom da Chalep Harmon Kem ki CO na UKLF ki Kadar Singh amasung Dogra na otnai badagi ki duna KNLF ki Kadar Singh loina na lakraba Simon amadi mokot ki nupi angang singi yenglaga makhoi gi kem ta changjafam pibani nimit mangani di makhoi gi kem ta leibagi ayaba pigani makha tarakpada KNLF ki Kadar Singh na chatning balambi da chatkibada madugi daita pubangam loi haike Regarding this KNLF camp settling in my camp, I'm not being acknowledged formally. But looking the condition of these women, folk and children on humanitarian ground, yes. I myself, yesterday evening around 4 p.m. Gave it here. So since it's not officially, I won't be keeping them here for more than 5 days. And to what things happen to them, all the families, after these 5 days, I won't be responsible. And KNOs won't be responsible. Thank you. Ngarang humidang pung mapalom taba matamda lamlai police station gi manung chanba paurabi makha lekai da leiba nat sankritan sakpa nong thongbam ibom cha kauba sahi humdaram suraba mi amagi yumda sakangdaba singna bom langslamle bom adu pokhai hogdabadagi police ki bom expert singna asoengam yaudana lauthokre kanana karigi dabak bom adu langslibano haiba chapchaba khangmangamdre thong adubu yaningda bufongdok tunat lamdam adongi maira paibi amadi club ki miyoi sing yauna miyamna paurabi da wakan from chatakre bom langsinba yaningde mailena singna athuba matamda sengdok pirau asigum mathabagasi matungda amukhana tawbiganu haina maira paibi amana phungdorakle अखोगी खुंगंगदी सुजन नोमजरगा यामना इंगना चिंगना पांजबा अखोगी खुंगंगनी असिगुंबा खुंगंगसिदा मिहान मिपुनगी लानबुंग ओयनबिगनु करंबा ऑर्गेनाइजेशन करंबा फुरुमना तौबिरिबनो हाबसे मयेक सेंगना अथुबा मतमदा सेंगदोकजबा मैरा बाबी साइदे वैना आइना माउचिलगा सेंगदोकपिरकपा पामजै असिदा नतना ngasi haubiba asi thokpasi nattaba atop atopa अखोगी खुंगंगी करिगुंबा मफम अमतदा युम अमतदा सिगुंबा थौदो असे थोन बिदबा
थोन बिगनु हाबा वाफम मसेसु अयांगना थमजनिंगी ADC Mikhal Gamari Lenina Ukrulgi Kasong Kulen District Council Constituency da NPF ki Mirep Oiriba SP Churengamgi election campaign Hogdokre Garang campaign Hogdokiba Aduda Sarukyakiba NPF Manipur State Unit ki General Secretary Honrei Kui Kashung Amasung Atay Maru Oiba Miyosing Susarukyaki Landamasi Yamna Sotana Ladiba Asi Karadang Oirabasu Mating Bangbangam Naba Mikhal Tengnabani Haina ASP Churengamna Fonguki Manipur gi handloom gi pothok sing yokat na ba pandam da lagliba me kunmari da fashion parade ama pangthok lagani haina ngarang Manipur Press Club ta pangthok pa paw gi mifam ama da phongdokre Blue Wing amadi Manipur Creation ani na punduna pangthok doriba fashion parade sida mapalaibak tagi model mangarom su sarukyagani haina Blue Wing gi MD KS Nisikantana phongdoke Juko Tampakta Nagaland na Manipur gi lam loksilak pada khana chaina ba tholak labade Manipur Sarkar na daita pugadabani haina Committee for Kochuri and Juko Land Boundary Revolution Manipur gi convener and Heni na Pawmising Phongdokre Tadu bidal laiba Mao Council gi office da pangthokpa Pawmisinga unaba aduda Isam gi President and Rajendro amade atay thomising susarugya ke Rajendro yauna wanga kibasing na phongdok na kibada Juko Tampagasi Nagaland khaktagi nate Manipur gi saruk yamna yaure Nagaland na lam loksin na ba honabasi lepalaitre masida Manipur Sarkar na miyeng amata changdaba se yamna laibak thibani masigi matangda Sarkar da memorandum piduna wakat palaikre memorandum adu da yawkiba dabi sing pidabana maram oiduna lagliba me kuni thoigi ahing nongyai dage pung kunmarigi Manipur ban kaugani haina phongduke It is not that we cannot go there and counter and face the people there, but that will not be right. Actually, we don't want to take the approach of encounter. We want to settle it peacefully and rightly. And that is why we restrain ourselves and we are requesting the government to intervene and settle the matter. But till now, government may be also busy, but no stopping work has been done, and so we are now we are now trying to draw the attention of the government by public agitation. Corporation on Kraba Electricity gi company ani asida thabak tawriba sinmi singi tha ani gi tolop amade phangpham thokpa khudingmak pithok piu haina Manipur Electricity Employees Union na mari leinaba singi pungning sungsilakle hauji amuka na tema brand break ki matungna me amuka na taram nokchare All Manipur Mentally Handicapped Persons Welfare Organization Sinduna ngasi BB Paul Mental Development Home Mungsangai da Mentally Disabled Persons sigi oiba painting competition ama pang hogdokre hogdobagi thoramadu da organization sigi secretary Y Ibechaubi Devi Jam College of Arts and Commerce ke ex principal S Sana Hanbi Devi All Manipur Nupi Maru ke hanagi president T Ibemhal Devi amasung All Manipur Mentally Handicapped Persons Welfare Organization ge president National Awardee CS Pramodini Devi na maru oiba music when a Sarugyaki. Tawangamari Lena Y Ibechauina unemployment allowance Pangraba scholarship ki facility Sulaitaba mentally disabled person Singbo Social Welfare Department Mirai Biduna Tambiri Haina Pendaba Funguke. Northeastern Regional Textile Promotion Scheme gi makhada paikhat pa ani subatangka ki beneficiary khanbada mi kharana paisa lobagi thabak chathariba se miyamna thajabiganu amasung masi thengnarabadi department ta pau pibiu haina director W Ibohol na phongrorke wapamasi mahangna sangai patlaiba Directorate of Sericulture gi office ta pawmu singa unabada wapamasi phongrokhibani magna makataraduna sericulture hingat handuna masina miyamgi sendal lambi oihannaba pandamda khongthang asi paikatpani Manipur Sericulture Project ki makhada Tampaki District Manida ahanba tangka ki loikraba matungda ani suba tangka ki beneficiary kauba asida mi khrana soidana khalange haiduna paisa lobagi thabak chathari ba se department na taraina logde
District Mari asidagi beneficiary lising amma khananaba pandam thamlibani masida niyom chumba miyoi khangani miyamna asigumba miyoi thengnarabadi Sericulture District singda lairiba office singda pau pibiu haina mahakna makata ki sugumba kanagumba XYZ mina yahun bini kolon bini hadana pesa khaibala project thazer bigano makoina haibada in bigano karigumba department gi ai department Sericulture department gi field staff singjuna masigumba pesa khaibi thobok sida senaram lairagadi pau pibiu regular staff oiragadi khudakta suspend tawgani service career loisan gani Adolescent period ki manung da laiba class 9, 10, 11 amade 12 ki mahiroi singda Game Village Zone 3 Maitei Langol da laiba Big Sixter Likna Nomugi oiba awareness program ama ngarang St. Peter High Secondary School Kwakathil da pakthokre hari program adu da mahiroi ni forum na sarukya ki Secretary Saubam Monalisana program asina type of sexual assault kayagi matangda nubi macha singda khangan baga loinana kari kari section thorang lokhakani haibagi matangda program ase pangthokpani haike hojik maroi ba amu KRF na sinmi ani hatkiba madi mahiroi amabu tamthina purakpabu yaningdaba phongloktuna jayesina kaukiba pung kunmari ge banna mahusagi punsida akaiba pikre ISB pawmiyang tabiriba singbu amkahana khurumjare